ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯐꯦꯃꯁ ꯑꯣꯏꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟꯠ ꯑꯃꯈꯛ ꯂꯩꯌꯦꯕ꯫ ꯗꯦꯟ ꯑꯦꯔꯤꯌꯦꯂꯤ ꯍꯥꯏꯔꯤꯕ ꯕꯤꯍꯦꯕꯤꯌꯔꯦꯜ ꯏꯀꯣꯅꯣꯃꯤꯁꯤꯅ ꯃꯤ ꯒ꯭ꯔꯨꯞ ꯑꯃꯗ ꯃꯦꯊ꯭ꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯁꯣꯜꯚ ꯇꯧꯅꯕꯒꯤꯗꯃꯛꯇ ꯄꯤꯌꯦꯕ꯫ ꯍꯥꯏꯔꯤꯕ ꯃꯦꯊ꯭ꯁꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯗꯤ ꯏꯔꯥꯏ ꯂꯥꯏꯕ ꯏꯆꯝ ꯆꯝꯕ ꯉꯥꯛꯇꯅꯦꯕ꯫ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯀꯣꯟꯅꯅꯕ ꯐꯪ ꯇꯥꯔꯗꯤ ꯂꯣꯏꯅꯃꯛꯅ ꯁꯣꯜꯚ ꯇꯧꯕ ꯉꯝꯒꯗꯕ ꯑꯪꯀꯁꯦ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡꯁꯤꯗꯗꯤ ꯃꯤꯅꯤꯠ 5 ꯈꯛꯇꯃꯛ ꯄꯤꯌꯦꯕ꯫ ꯑꯗꯨꯒ ꯃꯣꯏꯅ ꯃꯤꯅꯤꯠ 5 ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯃꯈꯣꯏꯒꯤ ꯆꯦ ꯑꯗꯣ ꯁ꯭ꯔꯦꯗꯔ ꯑꯃꯈꯛꯇ ꯍꯥꯞꯆꯜꯂꯒ ꯆꯦꯗꯣ ꯃꯊꯟꯇꯅ ꯁꯦꯒꯥꯏꯖꯈꯤꯗꯣꯏꯅꯦꯕꯀꯣ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯪꯀ ꯀꯌꯥ ꯆꯨꯝꯒꯦ ꯍꯥꯏꯕꯗꯣ ꯍꯥꯏꯔꯒ ꯑꯪꯀ ꯑꯆꯨꯝꯕ ꯑꯃꯃꯝꯒꯤ $1 ꯑꯃꯃꯝ ꯐꯪꯉꯒ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ꯫ ꯔꯤꯁꯔꯆꯔꯁꯤꯡꯗꯨꯅ ꯀꯅꯥ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯀꯅꯥ ꯑꯆꯨꯝꯕ ꯉꯥꯡꯉꯤꯗꯣ ꯈꯪꯅꯕꯒꯤꯗꯃꯛꯇ ꯆꯦꯁꯤꯡ ꯑꯗꯨꯗꯤ ꯆꯞꯈꯥꯏꯗꯅ ꯑꯗꯨꯃꯛ ꯌꯥꯎꯔꯒ ꯂꯩꯌꯦꯕꯀꯣ꯫ ꯑꯗꯨꯅ ꯃꯣꯏꯅ ꯔꯤꯖꯜꯠ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯤ 10ꯒꯤ ꯃꯅꯨꯡꯗ ꯃꯤ 8ꯇꯤ ꯆꯤꯇꯤꯡ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯈꯪꯕ ꯉꯝꯈ꯭ꯔꯦꯕ꯫ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯁꯤꯡꯁꯤꯅ ꯃꯣꯏ ꯄ꯭ꯔꯣꯕ꯭ꯂꯦꯝ 3ꯇꯤ ꯁꯣꯜꯚ ꯇꯧꯕ ꯉꯝꯃꯦꯅ ꯍꯥꯏꯌꯦꯕ꯫ ꯑꯁꯦꯡꯕꯒꯤꯗꯤ ꯃꯣꯏꯅ 4 ꯁꯣꯜꯚ ꯇꯧꯕ ꯃꯇꯝꯗ 3 ꯁꯣꯜꯚ ꯇꯧꯕ ꯉꯝꯃꯦ ꯍꯥꯏꯔꯤꯅꯤꯀꯣ꯫ ꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯔꯕꯗꯤ ꯃꯤꯁꯤꯡꯁꯤꯅ ꯑꯣꯏꯗꯕ ꯉꯥꯡꯉꯦ ꯍꯥꯏꯗꯨꯅꯁꯨ ꯂꯣꯏꯅꯃꯛ ꯆꯨꯝꯃꯦꯅ ꯍꯦꯛꯇ ꯍꯥꯏꯖꯟꯕ ꯑꯣꯏꯗ꯭ꯔꯤꯕ꯫ ꯀꯦꯜꯀꯨꯂꯦꯇꯦꯗ ꯂꯥꯏ ꯑꯃ ꯑꯣꯏꯅ ꯍꯥꯏꯌꯦꯕꯀꯣ꯫ ꯍꯦꯟꯅ ꯌꯥꯝꯁꯨ ꯌꯥꯝꯗꯕ ꯑꯗꯨꯒ ꯌꯥꯝꯅ ꯇꯥꯕꯁꯨ ꯅꯠꯇꯕ, ꯄꯩꯁꯥ ꯈꯔ ꯍꯦꯟꯅꯁꯨ ꯐꯪꯕ ꯌꯥꯕ ꯑꯗꯨꯒ ꯃꯈꯣꯏꯗ ꯆꯤꯡꯁꯨ ꯆꯤꯡꯅꯔꯣꯏꯗꯕ ꯃꯑꯣꯡꯒꯤ ꯂꯥꯏ ꯈꯨꯇꯧꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯗꯤ ꯅꯪꯒꯨꯝꯕ ꯑꯩꯒꯨꯝꯕ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯃꯤ ꯉꯥꯛꯇꯅꯦꯕ꯫ ꯑꯗꯨꯒ ꯃꯤ ꯑꯌꯥꯝꯕꯗꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯂꯣꯏꯅꯃꯛ ꯉꯥꯡꯅꯕ ꯉꯥꯛꯇꯅꯦꯕ꯫ ꯑꯩꯈꯣꯏꯅ ꯇꯨꯝꯕ ꯍꯦꯛ ꯍꯧꯒꯠꯂꯛꯄꯗꯩꯅ ꯇꯨꯝꯃꯝꯗꯥꯏ ꯐꯥꯎꯕꯗ ꯑꯣꯏꯗꯕ ꯃꯁꯤꯡ ꯀꯌꯥ ꯑꯃ ꯉꯥꯡꯉꯤꯀꯣ꯫ ꯍꯥꯏꯔꯤꯕ ꯑꯣꯏꯗꯕꯁꯤꯡꯁꯤꯗꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯃꯤꯒꯤ ꯐꯤꯂꯤꯡꯁ ꯍꯔꯠ ꯇꯧꯗꯅꯕ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯃꯁꯨ ꯉꯥꯛꯇꯅꯦꯕ꯫ ꯍꯣꯏ ꯆꯨꯝꯃꯤ, ꯌꯥꯝ ꯁꯥꯊꯤꯕ ꯑꯗꯩ ꯃꯤꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕꯀꯣ ꯌꯥꯝꯅ ꯐꯠꯇꯕ ꯃꯈꯜꯒꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯈꯨꯉꯥꯡꯁꯨ ꯂꯩꯀꯣ꯫ ꯑꯣꯏꯗꯕ ꯉꯥꯡꯕꯁꯦ ꯃꯈꯜ ꯀꯌꯥ ꯑꯃ ꯊꯣꯛꯅ ꯉꯥꯡꯕ ꯌꯥꯏ꯫ ꯑꯍꯥꯟꯕꯗ ꯑꯔꯥꯟꯕ ꯄꯣꯠ ꯑꯃꯈꯛꯄꯨ ꯍꯥꯏꯕ, ꯑꯅꯤꯁꯨꯕꯗ ꯑꯁꯦꯡꯕ ꯄꯣꯠ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯦꯚꯣꯏꯗ ꯇꯧꯕ, ꯑꯍꯨꯝꯁꯨꯕꯗ ꯍꯦꯟꯖꯤꯟꯅ ꯍꯥꯏꯖꯤꯟꯕ, ꯃꯔꯤꯁꯨꯕꯗ ꯑꯁꯦꯡꯕ ꯄꯣꯠ ꯑꯗꯨꯗ ꯗꯥꯎꯠ ꯑꯃꯈꯛ ꯄꯣꯛꯍꯟꯕ꯫ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯍꯪꯕ ꯌꯥꯕ ꯋꯥꯐꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯤꯡꯉꯦꯅ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯝꯄ꯭ꯂꯦꯛꯁ ꯑꯣꯏꯕ ꯑꯣꯔꯒꯥꯅꯤꯖꯝꯅꯦꯅ ꯂꯩꯖꯔꯤꯕ ꯃꯤꯑꯣꯏꯕꯁꯦ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯀ꯭ꯋꯦꯁꯟꯁꯤꯅꯦꯕꯀꯣ꯫ ꯁꯤ ꯃꯌꯥꯝꯁꯤꯒꯤ ꯑꯟꯁꯔꯗꯤ ꯑꯩꯈꯣꯏꯅ ꯏꯚꯣꯂꯨꯁꯟꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇꯒꯤ ꯌꯦꯡꯉꯀꯥꯟꯗ ꯈꯇꯪ ꯎꯕ ꯐꯪꯒꯅꯦꯕ꯫ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯏꯚꯣꯂꯨꯁꯟꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯍꯟꯕꯤꯔꯛꯄꯅꯦꯕ꯫ ꯑꯩꯈꯣꯏꯅ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯆꯦꯟꯅꯔꯒ ꯂꯣꯏꯅꯔꯒ ꯌꯥꯎꯖꯔꯛꯄ ꯇ꯭ꯔꯦꯠꯁ, ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯎꯔꯛꯏꯁꯦ ꯃꯔꯝ ꯑꯃ ꯂꯩꯗꯅ ꯇꯧꯔꯤꯕꯅꯦꯕꯀꯣ꯫ ꯍꯥꯏꯕꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯀꯥꯟꯅꯕ ꯄꯣꯠ ꯑꯃꯈꯛ ꯑꯣꯏꯗꯅ ꯇꯧꯔꯤꯅꯦꯕ꯫ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯗꯤ ꯃꯤꯑꯣꯏꯕ ꯈꯛꯇ ꯅꯠꯇꯦꯕ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯝꯊꯥꯛ ꯇꯧꯕ ꯇꯧꯔꯤꯁꯦ꯫ ꯖꯤꯕ ꯄꯥꯟꯕ ꯑꯇꯩꯁꯨ ꯑꯃꯅ ꯑꯃꯗ ꯅꯝꯊꯥꯛ ꯇꯧꯅꯩꯌꯦꯕ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯁ꯭ꯄꯤꯁꯤꯁ ꯑꯗꯨ ꯁꯔꯚꯥꯏꯚ ꯇꯧꯕ ꯉꯝꯅꯕꯒꯤ ꯉꯥꯛꯇꯅꯦꯕ꯫ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯖꯤꯕ ꯄꯥꯟꯕ ꯁꯥ ꯉꯥꯅ ꯇꯧꯕ ꯃꯈꯜꯒꯤ ꯗꯤꯁꯦꯞꯁꯟꯒ ꯃꯤꯅ ꯇꯧꯕ ꯉꯝꯕꯁꯤꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈ꯭ꯔꯦꯕ꯫ ꯃꯔꯝꯗꯤ ꯃꯤꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯃꯦꯕ꯫ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯃꯔꯝ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯇꯩꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯃꯤꯒ ꯅꯨꯡꯉꯥꯏꯅ ꯂꯣꯏꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇ, ꯑꯩꯈꯣꯏꯅ ꯃꯤꯒ ꯇꯤꯟꯅꯕ ꯃꯇꯝꯗ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯐꯅ ꯈꯟꯅꯕꯒꯤꯗꯃꯛꯇ, ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯑꯣꯄꯤꯅꯤꯌꯟ ꯑꯗꯣ ꯃꯤꯅ ꯂꯨꯅ ꯂꯧꯕꯤꯅꯕꯒꯤꯗꯃꯛꯇ, ꯅꯠꯇ꯭ꯔꯒꯅ ꯃꯤꯒꯤ ꯐꯤꯂꯤꯡ ꯁꯣꯛꯇꯅꯕꯒꯤ ꯑꯣꯏꯕ ꯌꯥꯏꯑꯕ꯫ ꯑꯗꯨꯅ ꯍꯥꯏꯕꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯕ ꯍꯥꯏꯕꯁꯤꯅ ꯃꯤ ꯇꯤꯟꯅꯕ ꯌꯥꯍꯜꯂꯤ꯫ ꯂꯥꯏꯁ ꯍꯥꯏꯕꯁꯦ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯑꯃꯨꯛ ꯈꯥꯏꯗꯣꯛꯄ ꯌꯥꯏꯕ꯫ ꯑꯍꯥꯟꯕꯗ ꯁꯦꯜꯐ ꯁꯦꯟꯇꯔഡ് ꯂꯥꯏꯁ, ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥꯒꯤ ꯇꯣꯡꯖꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯕ ꯑꯣꯏꯗꯕ꯫ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯆꯣꯞꯄ ꯅꯪꯗꯅꯕ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯈꯛꯅ ꯑꯩꯕꯨ ꯉꯥꯡꯉꯛꯄ ꯆꯩꯔꯛꯄ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯑꯣꯏꯗꯕ ꯉꯥꯡꯁꯤꯟꯅꯕ꯫ ꯑꯗꯨꯒ ꯑꯅꯤꯁꯨꯕꯗꯅ ꯑꯗꯔ ꯑꯣꯔꯤꯌꯦꯟꯇꯦꯗ ꯂꯥꯏꯁ ꯍꯥꯏꯔꯤꯁꯤꯅꯦꯕ꯫ ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ, ꯑꯇꯣꯞꯄ ꯃꯤ ꯑꯃꯒꯤ ꯐꯤꯂꯤꯡꯁ ꯍꯔꯠ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯕ ꯃꯈꯜꯒꯤ ꯑꯣꯏꯗꯕ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕꯒꯤ ꯆꯥꯡꯁꯦ ꯏꯁꯥꯅ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯕ ꯃꯈꯜꯒꯤ ꯑꯣꯏꯗꯕꯁꯦ ꯁꯤꯅ ꯃꯤ ꯑꯇꯩ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯕ ꯑꯣꯏꯗꯕꯗꯒꯤ ꯃꯁꯤꯡ ꯍꯦꯟꯅ ꯌꯥꯝꯅ ꯉꯥꯡꯉꯦꯕ꯫ ꯑꯗꯨꯒ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯅꯦꯁꯠ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯔꯤꯂꯦꯁꯟꯁꯤꯞꯇ ꯑꯀꯥꯏꯕ ꯀꯌꯥꯃꯔꯨꯝ ꯑꯃ ꯂꯥꯛꯄ ꯌꯥꯏꯑꯕ꯫ ꯑꯗꯨꯒ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯃꯈꯜꯒꯤ ꯂꯥꯏ ꯉꯥꯡꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯤ ꯈꯪꯅꯗꯕ ꯃꯤꯗ ꯉꯥꯡꯕꯕꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯃꯤꯗ ꯉꯥꯡꯕꯗꯣ ꯑꯗꯨꯗꯅ ꯍꯦꯟꯅ ꯉꯥꯡꯒꯜꯂꯦꯕ꯫ ꯃꯔꯝꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯀ꯭ꯂꯣꯁ ꯑꯣꯏꯕ ꯅꯨꯡꯁꯤꯖꯔꯕ ꯃꯤꯁꯤꯡꯗꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯦꯂ꯭ꯌꯨ ꯇꯧꯖꯩꯌꯦꯕ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯁꯥꯊꯤꯕ ꯄꯣꯠ ꯑꯃꯈꯛ ꯃꯣꯏꯅ ꯈꯪꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤꯗꯨꯗ ꯁꯣꯛꯂꯛꯄ ꯀꯥꯏꯔꯛꯄ ꯌꯥꯕ ꯂꯩꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯗꯣꯛꯇꯕ, ꯂꯣꯠꯂꯒ ꯊꯝꯕꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗ ꯀꯥꯟꯅꯩꯌꯦꯅ ꯈꯟꯕꯒꯤꯗꯃꯛꯇꯅꯦꯕ꯫ ꯍꯣꯏ ꯆꯨꯝꯃꯦ, ꯑꯩꯈꯣꯏꯅ ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯣꯅꯦꯁꯇꯤ ꯏꯁ ꯗ ꯕꯦꯁꯠ ꯄꯣꯂꯤꯁꯤ ꯀꯥꯏꯅ ꯇꯝꯃꯛꯑꯦꯕ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯀꯝꯄ꯭ꯂꯤꯠꯂꯤ ꯔꯣꯡ ꯑꯣꯏ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯈꯟꯕꯗꯤ ꯃꯗꯨꯁꯨ ꯑꯃꯨꯛ ꯂꯥꯟꯒꯅꯦꯕ꯫ ꯑꯆꯨꯝꯕ ꯉꯥꯡꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯅ ꯂꯣꯏꯅꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯐꯤꯂꯤꯡꯁ ꯍꯔꯠ ꯇꯧꯗꯕ, ꯃꯔꯤ ꯆꯦꯠꯁꯟꯅꯕ, ꯁꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯦ ꯁꯤꯁꯤꯅ ꯍꯦꯟꯅ ꯑꯃꯨꯛ ꯃꯔꯨ ꯑꯣꯏꯔꯛꯄ ꯃꯇꯥꯡꯗꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕꯗꯣ ꯑꯗꯨꯃꯨꯛ ꯉꯥꯡꯕ ꯗꯔꯀꯥꯔ ꯑꯣꯏꯔꯛꯑꯦꯕ꯫ ꯏꯚꯣꯂꯨꯁꯟꯒꯤ ꯄꯔꯁꯄꯦꯛꯇꯤꯞꯇ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯁꯔꯚꯥꯏꯚꯦꯜꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯑꯣꯏ꯫
mi tinaba ya tardi group ta leminarni group ta lemin tardi khudong thiba ama nangmadagi mi sing ado protect tawraga survive tawba ngamaktoineba adubu hojikan matamdadi oidaba ngangba se aduki mate yamna sathire habadi akoi hojikti internet ki jug ni natra aduna mi sing se amaga connected oi haitar su amaga aduki matik ti yamna lapna greba screen wangma dagi neba paw fauna doise aduna aina mi dugi mamang makta leiraga oidaba ngangba habadi luna thokpa yai adubu mi ado masak udrakanda ko atoppa arapa mafam amadagi screen amagi through the paw fauna ba oitardi oidaba ngangsin ba haibase yamna like reba ngasai aina ahanbada haizigiba experiment to scientist ngaina nongna amuk taweba adubu sigi experiment sa tawdringegi mamangda makhoi sing ado loinamak wasak halleba makhoi chumba answer gi masing do adu khakta haigani adu hena haijiloi hena wasak halleba sumaina taw kandadi makhoi sing ado oidaba ngangbagi changse handara eba aduna haibadi kaino ha matam miyoiba akoina ne wa amakak ngangdringai matamda ai oidaba ngangoi hena isana gyan tana sumaina khanta hau tardi akoi oidaba ngangbagi changse hanthar e haibneba adugu sumaina akoina karigumba khantha dabi da akoi gi unconscious oba mind se sina tawning momong da tohani tardi akoina oidaba ngangbagi changse hengala eba aduna haibadi akoi miyoibagi wakal khandaba ngambagi capacity se aduki matik powerful oi haibneba akoina thaba ama tawdringegi mamangda natraga wa ama ngangdringegi mamangda akoina khanthaba ngambagi sakti ase sizinaduna atopa mi da sokadra kaigadra natragana aina tawdoriba thaba ase mi amana ingoda tawrak tardi ai nungaigadra ai sokadra haibagi wakal se akoina adum khanthaba gi mathau tai haibani ko khanthaba ngamba sakti haiba se akoina sizinaba tarbadi akoise henna honest oiba aduga henna afaba mi ama oiba ngamgani haibaneba